ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃꯗ ꯌꯨꯔꯥꯏ ꯆꯨꯕ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯌꯨ ꯉꯥꯎꯕ ꯌꯨꯔꯥꯏ ꯆꯦꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯋꯥꯔꯤ ꯂꯤꯕ ꯌꯥꯝꯅ ꯍꯩꯕ, ꯐꯥꯒꯤ ꯖꯨꯒꯥꯏ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯅꯣꯛꯍꯟꯕ ꯉꯝꯕꯒꯤ ꯃꯒꯨꯟ ꯑꯃꯗꯤ ꯌꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯗꯣꯔꯛꯄ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤꯁꯨ ꯃꯤꯅ ꯇꯥꯅꯤꯡꯕꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯐꯩꯖꯥꯎ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯗꯨꯅꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯗꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯁꯦꯡꯕ ꯌꯥꯝꯅ ꯃꯥꯜꯍꯟꯗꯨꯅ ꯉꯥꯡꯕ ꯉꯝꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯄꯤꯛꯂꯕ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯦꯜ ꯃꯌꯥꯝ ꯑꯃꯁꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯤꯕ ꯁꯦꯜ ꯑꯗꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯕꯗ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯌꯨꯊꯛꯁꯦꯜ ꯑꯣꯏꯅꯅꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯐꯩꯖꯥꯎꯗꯨ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯗꯨꯅ ꯌꯨ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯑꯗꯨꯗ ꯍꯟꯕ ꯂꯩꯇꯅ ꯌꯨ ꯑꯗꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯨ ꯌꯣꯜꯂꯤꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯐꯩꯖꯥꯎ, ꯅꯪꯕꯨ ꯌꯥꯔꯦꯗꯥ, ꯌꯨ ꯑꯗꯨ ꯊꯛꯂꯤꯕꯗꯨ ꯍꯦꯟꯃꯜꯂꯤꯅꯦꯍꯦ꯫ ꯑꯗꯨꯒꯅꯦ ꯉꯥꯎꯕꯁꯨ ꯌꯥꯝꯅ ꯉꯥꯎꯔ ꯃꯥꯜꯂꯦ, ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯊꯛꯆꯤꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯍꯦꯟꯃꯜꯂꯦꯅꯦꯍꯦ꯫ ꯅꯠꯇꯦꯅꯦ, ꯅꯌꯨꯝ ꯌꯧꯅꯅꯕ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯉꯝꯅꯤꯅꯦ, ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ? ꯑꯩꯉꯣꯟꯗꯗꯤꯅꯦ ꯃꯁꯤꯒꯤ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯌꯨꯁꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯏꯕꯨꯡꯉꯣ, ꯅꯣꯏꯁꯦ ꯂꯩꯕꯅꯕꯨꯗꯤ ꯅꯅꯦ ꯑꯩꯒꯤ ꯄꯣꯠꯁꯤꯠ ꯑꯁꯤꯕꯨꯗꯤ ꯐꯔꯤꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯗꯤ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯗ ꯊꯛꯇꯨꯅ ꯂꯩꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤ 3 ꯑꯗꯨꯒ ꯅꯆꯥ ꯅꯨꯄꯤ 12 ꯑꯗꯨꯒꯅ ꯀꯔꯝꯅ ꯍꯤꯡꯂꯤ, ꯀꯔꯤ ꯆꯥꯔꯤ, ꯃꯗꯨꯒꯤꯁꯨ ꯅꯪꯅ ꯋꯥꯕꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯈꯣꯏꯅꯗꯤ ꯅꯪꯁꯦ ꯃꯄꯨꯔꯣꯏꯕꯅꯤ, ꯑꯗꯨꯒ ꯃꯄꯥ ꯑꯃꯅꯤ ꯀꯥꯏꯅ ꯅꯨꯡꯁꯤꯔꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒꯅꯦ ꯌꯨ ꯌꯣꯟꯖꯗꯨꯅ ꯍꯤꯡꯂꯤꯕ ꯑꯩꯁꯦ ꯅꯪꯅ ꯌꯨ ꯑꯗꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯊꯛꯂꯕꯅꯤꯅ ꯑꯩꯕꯨꯁꯨ ꯃꯈꯣꯏꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯒꯗꯧꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯊꯛꯄ ꯑꯣꯏꯔꯕꯗꯤ ꯐꯩꯗꯣ, ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯅꯪꯗꯤ꯫ ꯏꯅꯦ, ꯅꯠꯇꯦ, ꯅꯪꯒꯤꯁꯤꯕꯨ ꯅꯣꯏ ꯄꯣꯠꯐꯝꯁꯤꯗꯒꯤ ꯌꯨ ꯄꯤꯊꯛꯅꯤꯡꯗꯕꯩ ꯋꯥꯔꯣ? ꯇꯧꯅꯨ ꯏꯅꯦ, ꯑꯩꯗꯤꯅꯦ ꯌꯨ ꯃꯌꯥꯝ ꯊꯛꯆꯔꯁꯨ ꯅꯣꯡꯃꯇ ꯅꯣꯏꯗꯒꯤ ꯁꯦꯜꯒ ꯁꯣꯠꯇꯕꯅꯤꯀꯣ꯫ ꯍꯩꯃꯥ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦꯍꯦ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯏꯅꯦꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤꯁꯨ ꯈꯔ ꯈꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯤ 3 ꯑꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯅꯪꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯃꯥ ꯑꯗꯨꯒ ꯅꯆꯥꯅꯨꯄꯤ 12 ꯑꯗꯨꯕꯨ ꯊꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯒꯤ ꯑꯋꯥꯕ ꯑꯗꯣ ꯏꯅꯦꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯏꯅꯦ, ꯃꯣꯏꯒꯤ ꯑꯋꯥꯕꯗꯨ ꯏꯅꯦꯅ ꯎꯕꯤꯔꯨꯔꯅꯨ, ꯃꯣꯏꯁꯨ ꯃꯗꯨ ꯉꯝꯅꯤꯅ ꯑꯩꯒꯤ ꯏꯇꯨ ꯏꯟꯅꯔꯛꯏꯅꯤ꯫ ꯑꯗꯨꯅ ꯉꯝꯅꯕ ꯇꯧꯖꯖꯅꯤ꯫ ꯑꯗꯨꯒ ꯏꯅꯦ, ꯏꯆꯥꯅꯨꯄꯤ 11 ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯗꯦ, ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯃꯔꯥꯏꯕꯛꯀꯤꯅꯤ꯫ ꯏꯆꯥ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯅꯠꯇꯦ, ꯅꯨꯄꯤꯅꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯑꯗꯨꯝ ꯆꯠꯈꯤꯗꯣꯏꯅꯤ, ꯂꯣꯏꯔꯦ ꯊꯕꯛ ꯑꯗꯨꯗ꯫ ꯑꯩꯅ ꯋꯥꯅ ꯁꯦꯝꯗꯨꯅ ꯃꯣꯏꯕꯨ ꯃꯤꯒ ꯑꯣꯏꯍꯜꯂꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯁꯦꯜ ꯃꯥꯡꯅꯅꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯁꯤꯡ ꯑꯗꯣ ꯃꯍꯩꯒ ꯑꯝꯇ ꯇꯝꯍꯟꯗ꯭ꯔꯤꯁꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯇꯪ ꯌꯥꯎꯖꯅꯕ ꯍꯥꯏꯗꯨꯅ ꯅꯨꯄꯤ 3 ꯂꯣꯟꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯏꯆꯥ 12 ꯃꯅꯨꯡꯗ ꯅꯨꯄꯥ ꯑꯃꯠꯇꯁꯨ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏꯗꯅ, ꯑꯗꯨꯕꯨ ꯑꯣꯏꯍꯜꯂꯛꯇꯦ꯫ ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯂꯥꯏꯁꯨ ꯑꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤꯅꯦ꯫ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯗꯤ, ꯅꯁꯥꯃꯛꯀꯤ ꯍꯦꯛ ꯅꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯅꯦꯍꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ꯫ ꯏꯆꯥꯕꯨ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ, ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯆꯞ ꯃꯥꯟꯅꯕꯅꯤꯅꯦꯍꯦ꯫ ꯅꯨꯄꯥꯅ ꯉꯝꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯅꯨꯄꯤꯅꯁꯨ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯗꯨꯒꯅꯦ ꯃꯃꯥ ꯃꯄꯥ ꯅꯤꯡꯕꯗꯤꯅꯦ ꯅꯨꯄꯤꯅ ꯍꯦꯟꯕꯅꯤꯀꯣ꯫ ꯑꯗꯨ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯏꯅꯦ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯏꯅꯦ ꯍꯣꯏꯁꯨ ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯍꯨꯟꯇꯣꯛꯑꯝꯃꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯗꯨꯒꯤ ꯏꯃꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯏꯍꯦ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯤꯁꯤꯒꯦ? ꯍꯥꯏ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯇꯨ 3 ꯑꯗꯣ ꯅꯪꯅ ꯃꯤꯅꯥꯏꯅꯤ ꯈꯜꯂꯒ ꯂꯣꯏꯅ ꯂꯧꯔꯛꯂꯤꯕ꯭ꯔꯣ ꯍꯥ?
ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯅꯦ ꯃꯤꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅꯕꯨ ꯂꯧꯔꯛꯏꯅꯦ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯉꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤꯁꯤꯅꯤꯅꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯂꯣꯏꯅ ꯐꯖꯩ ꯅꯠꯇꯦ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯌꯨꯔꯥꯏ ꯆꯨꯕ ꯅꯪꯉꯣꯟꯗꯕꯨ ꯃꯈꯣꯏꯅ ꯀꯔꯤꯗꯕꯨ ꯄꯥꯝꯖꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦꯍꯦ ꯍꯥ ꯏꯅꯦ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯁꯦ ꯑꯔꯥꯏꯕ ꯑꯆꯝꯕ ꯃꯤꯅꯦꯅ ꯈꯟꯕ꯭ꯔꯣ ꯑꯩꯁꯨꯅꯦ ꯃꯌꯥꯝꯗꯒꯤ ꯆꯥꯡ ꯇꯥꯗꯕ ꯄꯪꯅꯣꯞ ꯅꯣꯞꯇꯕ ꯃꯤꯅꯤꯗ ꯑꯣ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯇꯧꯕꯒꯤꯕꯨꯗꯤ ꯅꯪꯁꯦ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯌꯥꯝꯅ ꯐꯕꯅꯤ ꯅꯪꯒꯤ ꯅꯝꯊꯥꯛ ꯋꯥꯍꯩ ꯑꯣꯏꯗꯕ ꯃꯤꯅꯝꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯣ ꯐꯥꯔꯛꯄ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯅꯪꯒꯤ ꯆꯤꯟꯗꯣꯜ ꯂꯩꯇꯣꯟ ꯍꯩꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯅꯦ ꯉꯥꯎꯗꯨꯅ ꯅꯇꯨꯡ ꯏꯟꯅꯔꯛꯄ ꯑꯣꯏꯔꯤꯅꯤ ꯏꯃꯧ ꯑꯍꯨꯝꯗꯣ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯗꯣ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯦ ꯗꯨꯝ ꯇꯥꯗꯨꯅꯇ ꯂꯩꯅꯤꯡꯉꯤ ꯅꯪꯁꯦ ꯑꯇꯩꯗ ꯄꯤꯊꯣꯔꯛꯇ꯭ꯔꯕꯁꯨ ꯅꯆꯤꯟꯗ ꯑꯣꯏꯅ ꯄꯤꯊꯣꯔꯛꯑ ꯃꯥꯜꯂꯦ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯣ ꯅꯝꯊꯥꯛꯅꯤ ꯑꯣꯏꯗꯕꯅꯤ ꯈꯪꯅ ꯅꯪꯕꯨ ꯑꯗꯨꯝ ꯊꯥꯖꯕꯁꯨ ꯉꯝꯍꯜꯂꯤꯗꯣ ꯉꯛꯈ꯭ꯔꯦ ꯅꯪꯁꯦ ꯍꯥ ꯏꯅꯦ ꯑꯗꯨꯕꯨꯗꯤ ꯐꯩꯖꯥꯎ ꯑꯣꯏ ꯍꯥꯏꯔꯦꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯑꯃꯁꯨ ꯄꯣꯠꯐꯝ ꯑꯗꯨꯗ ꯌꯨ ꯊꯛꯀꯗꯕꯒꯤ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯁꯨ ꯐꯩꯖꯥꯎ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯑꯦ ꯇꯥ ꯐꯩꯖꯥꯎ ꯅꯪ ꯂꯩꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦꯅꯦ ꯉꯥꯏꯈꯣꯀꯣ ꯆꯠꯈꯤꯅꯨ ꯅꯅꯥꯎ ꯑꯩꯈꯣꯏꯒ ꯈꯔ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯈꯤꯁꯤ ꯑꯗꯨꯒꯅꯦ ꯇꯥ ꯐꯩꯖꯥꯎꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯁꯨ ꯈꯔ ꯂꯤꯕꯤꯌꯨ ꯃꯗꯨ ꯇꯥꯔꯒ ꯑꯩꯈꯣꯏ ꯏꯇꯥꯎꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯣ ꯀꯩꯒꯤꯅꯣꯅꯦ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯤꯅ ꯃꯃꯤꯠ ꯃꯃꯥꯏꯒꯁꯦ ꯉꯥꯡꯉꯗꯅ ꯍꯌꯥꯏ ꯑꯃꯨꯟꯕꯕꯨ ꯃꯥꯜꯂꯦꯅꯦꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯇꯥ ꯐꯩꯖꯥꯎ ꯃꯥꯒꯤꯁꯦ ꯅꯨꯄꯤ ꯀꯥꯏꯅꯕꯩꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯀꯣꯛꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯅꯤ ꯏꯅꯦ ꯌꯨ ꯈꯔꯒ ꯆꯥꯅꯕ ꯈꯔꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯌꯥꯅꯤ ꯏꯕꯨꯡꯉꯣ ꯏꯅꯦ ꯄꯤꯔꯛꯀꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯣ ꯅꯪꯒꯤꯁꯤꯕꯨ ꯑꯁꯦꯡꯕꯩ ꯅꯨꯄꯤ ꯀꯥꯏꯅꯩꯔꯣ ꯍꯥꯏꯕꯅꯤꯗ ꯃꯥꯅꯦꯕ ꯇꯥ ꯐꯩꯖꯥꯎ ꯀꯩꯒꯤꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯕꯨ ꯁꯨꯝ ꯀꯥꯏꯍꯧꯔꯤꯔꯣ ꯍꯥꯏ ꯑꯗꯨꯏ ꯅꯠꯇꯦꯅꯦꯍꯦ ꯅꯨꯄꯤ ꯀꯥꯏꯅꯔꯒꯕꯨ ꯀꯞꯂꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯦ ꯅꯌꯥꯝꯕ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯑꯩꯗꯤ ꯅꯨꯄꯤ ꯑꯍꯨꯝꯅꯦ ꯂꯧꯈꯥꯏꯔꯤꯁꯦ ꯑꯗꯨꯅ ꯅꯨꯄꯤ ꯐꯥꯕ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯉꯥꯎꯍꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤꯅꯦ ꯅꯌꯥꯝꯕ ꯑꯩꯈꯣꯏꯒ ꯋꯥ ꯇꯥꯅꯧꯅꯦ ꯅꯪꯕꯣ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯅꯪ ꯀꯞꯄꯤꯗꯨꯕꯣ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒ ꯀꯥꯏꯅꯈ꯭ꯔꯤꯗꯨ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯅꯪꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯆꯠꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅꯁꯨ ꯃꯗꯨꯕꯨ ꯈꯪꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃ ꯌꯦꯡꯗꯨꯅ ꯀꯣꯏꯒꯗꯕꯅꯤꯅꯦ ꯍꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯎꯁꯤꯠꯂꯣꯏꯗꯕ ꯊꯕꯛ ꯑꯗꯨ ꯇꯧꯅꯨꯔꯤꯕꯨꯡꯉꯣ ꯀꯩꯒꯤ ꯃꯥ ꯀꯥꯏꯅꯔꯒ ꯀꯞꯆꯗꯣꯏꯕ ꯍꯔꯥꯎꯊꯣꯛꯀꯗꯕꯅꯦ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯦ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨꯗꯒꯤ ꯍꯦꯟꯕꯤ ꯅꯨꯄꯤ ꯑꯃ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯅꯤ ꯇꯥ ꯐꯩꯖꯥꯎ ꯑꯩꯈꯣꯏꯅꯁꯨ ꯉꯁꯥꯏꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯅꯨꯄꯤꯕꯨ ꯃꯊꯟꯇꯔꯅ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯐꯩꯖꯥꯎꯅꯁꯨ ꯃꯌꯥ ꯑꯗꯨ ꯂꯦꯞꯇꯅ ꯊꯛꯇꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯌꯥ ꯑꯃ ꯉꯥꯡꯂꯒ ꯃꯤꯒꯤ ꯃꯕꯨꯛꯅꯤꯡꯕꯨ ꯅꯨꯡꯉꯥꯏꯍꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯂꯣꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯕꯒꯤ ꯁꯦꯝ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪꯅꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯌꯥꯏꯕꯗꯣ ꯉꯝꯂꯛꯇ꯭ꯔꯀꯥꯟꯗ ꯅꯁꯨ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯏꯃꯨꯡꯗ ꯃꯥꯕꯨ ꯁꯝꯍꯟꯗꯨꯅ ꯆꯪꯃꯤꯟꯅꯧꯀꯣ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯉꯝꯅꯤ ꯍꯥꯏꯗꯅ ꯅꯇꯣꯝꯇ ꯆꯪꯕꯗꯣ ꯇꯧꯒꯅꯨ ꯈꯣꯡ ꯈꯨꯠꯇꯣ ꯆꯠꯄ ꯂꯦꯡꯕ ꯑꯣꯠꯄ ꯈꯔ ꯉꯝꯂꯛꯂꯤꯕꯗꯣ ꯑꯗꯨꯝ ꯇꯨꯁꯤꯟ ꯈꯣꯠꯆꯤꯜꯂꯒ ꯂꯦꯡꯕ ꯉꯝꯗꯗꯨꯅ ꯇꯣꯛꯀꯅꯤꯀꯣ ꯍꯣꯏ ꯏꯃꯥꯅꯦ ꯍꯣꯔꯦꯟ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯀꯧꯔꯒ ꯆꯪꯃꯤꯟꯅꯔꯒꯦ ꯅꯆꯤꯟ ꯅꯅꯥꯎꯕꯨ ꯉꯁꯤꯅ ꯀꯗꯥꯏꯗ ꯊꯕꯛ ꯁꯨꯔꯨꯒꯗꯧꯔꯤꯕ ꯏꯃꯥ ꯉꯁꯤꯗꯤꯅꯦ ꯏꯆꯦ ꯃꯦꯝꯊꯣꯏꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯆꯧꯕꯗꯨꯗ ꯑꯂꯨ ꯇꯥꯜꯂꯨꯗꯣꯏꯅꯤ ꯃꯣꯏꯅ ꯑꯇꯣꯞꯄ ꯃꯤꯁꯨ ꯑꯝꯇ ꯅꯦꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯍꯨꯝꯅ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ
ꯉꯝꯅꯅꯕ ꯂꯣꯏꯅ ꯑꯂꯨꯁꯤꯡꯗꯣ ꯇꯥꯟꯊꯣꯛꯎꯗꯣꯏꯅꯤ꯫ ꯍꯩꯃ, ꯅꯠꯇꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯉꯝꯕꯨ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯅꯤꯌꯦ ꯏꯃꯥ, ꯀꯩꯁꯨ ꯀꯨꯏꯕ ꯊꯕꯛ ꯅꯠꯇꯦꯗ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯅꯁꯨ ꯅꯨꯄꯤꯁꯤꯡ ꯑꯁꯦ ꯏꯃꯥꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯨꯀꯣ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯁꯨꯁꯤꯡ ꯑꯁꯤꯁꯨ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯑꯃꯠꯇꯁꯨ ꯌꯥꯎꯕ ꯅꯠꯇꯦꯗ꯫ ꯅꯨꯄꯤ, ꯉꯥꯏꯈꯣ, ꯅꯣꯏ ꯑꯍꯨꯝ ꯑꯝꯇ ꯉꯥꯏꯈꯣ꯫ ꯑꯩꯅ ꯉꯔꯥꯡ ꯁꯦꯜ ꯈꯔ ꯄꯤꯌꯣ ꯍꯥꯏꯔꯨꯕꯩꯔꯣ ꯅꯣꯏꯅ ꯂꯣꯟꯅ ꯆꯠꯅꯕꯒ ꯇꯧꯔꯝꯃꯤꯁꯦ? ꯀꯗꯥꯏꯅꯣ? ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨ ꯄꯤꯔꯝꯃꯨ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯃꯗꯨꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯤ꯫ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣꯕ? ꯅꯠꯇꯦꯅꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯣꯏꯔꯣ? ꯅꯆꯥꯁꯤꯡ ꯑꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯁꯨ ꯌꯥꯎꯔꯤ, ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯊꯕꯛ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕꯤꯌꯨ, ꯌꯨ ꯊꯛꯄ ꯑꯗꯣ ꯇꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯉꯝꯅꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡ ꯑꯁꯤ ꯄꯨꯖꯔꯒꯦ꯫ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯑꯙꯥ ꯃꯣꯔꯥ ꯆꯨꯔꯨꯁꯤꯅꯤꯅꯦ ꯍꯥ? ꯑꯗꯨꯒ ꯅꯣꯏꯒꯤ ꯆꯦꯡꯆꯥꯛ ꯂꯩꯇꯕ ꯑꯩ ꯈꯪꯗꯦ꯫ ꯑꯩꯒꯤ ꯁꯦꯜ ꯑꯗꯨꯃꯗꯤ ꯄꯤꯔꯝꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯒꯤ ꯁꯦꯜ ꯄꯤꯔꯛꯑꯣ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯁꯦꯜ ꯂꯩꯇꯦ? ꯁꯦꯜꯗꯤ ꯂꯥꯏꯔꯗꯅ ꯍꯣꯔꯦꯟꯒꯤ ꯆꯦꯡ ꯐꯥꯎꯕ ꯂꯩꯇꯗꯨꯅ ꯇꯧꯅꯔꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ? ꯅꯪꯕꯨ ꯋꯥꯈꯜ ꯈꯔꯁꯨ ꯇꯥꯔꯣꯕ ꯏꯕꯨꯡꯉꯣ? ꯌꯨ ꯑꯁꯤꯗ ꯊꯛꯒꯅꯨ ꯍꯥꯏꯕꯁꯦ ꯅꯪꯅ ꯁꯨꯛꯌꯥ ꯌꯥꯗꯦꯅꯦꯀꯣ? ꯅꯠꯇꯦ, ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯂꯣꯏꯅꯁꯤꯒꯦ? ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯂꯒ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯦ ꯅꯪꯅ ꯊꯥꯛꯀꯗꯧꯕ ꯑꯁꯤꯗ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯑꯣꯏꯅ ꯅꯪꯕꯨ ꯊꯥꯛꯇꯨꯅ ꯂꯩꯔꯦꯅꯦꯁꯦ꯫ ꯑꯁ ꯏꯃꯥ, ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯡꯅꯒꯗꯕ ꯅꯠꯇꯦ, ꯄꯤꯔꯒ ꯇꯣ꯫ ꯅꯣꯏꯅ ꯄꯤꯔꯁꯨ ꯄꯤꯗ꯭ꯔꯁꯨ ꯑꯩꯒꯤꯗꯤ ꯌꯨ ꯑꯗꯨꯝ ꯊꯛꯇꯧ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯑꯗꯨ ꯈꯔ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯍꯩ, ꯀꯅꯥꯗꯒꯤ ꯁꯦꯜ ꯑꯃꯨꯛ ꯄꯨꯔꯒ ꯅꯌꯨ ꯑꯗꯨ ꯊꯛꯂꯨꯒꯦ ꯍꯥꯏꯕꯅꯣ? ꯍꯩ, ꯁꯤꯒꯩꯖꯟ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯍꯦ꯫ ꯍꯣ ꯄꯨꯔꯒ ꯊꯛꯀꯦꯔꯥ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯊꯛꯀꯦꯔꯥ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯩꯝ ꯍꯪꯕꯤꯔꯛꯀꯅꯨ꯫ ꯅꯣꯏꯁꯨ ꯅꯣꯏꯅ ꯊꯣꯛꯄ ꯍꯤꯡꯉꯨ, ꯑꯩꯁꯨ ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ꯫ ꯍꯩꯃ ꯍꯩꯃ, ꯌꯦꯡꯉꯨꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯑꯁꯤꯕꯨ ꯊꯋꯥꯏ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯣꯝꯗꯅ ꯐꯩꯖꯥꯎ ꯑꯗꯨ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯥꯅ ꯍꯥꯟꯅꯗꯒꯤꯁꯨ ꯁꯦꯜ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯐꯩꯖꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯏꯅꯥꯎ, ꯅꯪ ꯊꯦꯡꯅꯕ ꯐꯔꯦꯍꯦ꯫ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯒꯦꯅ ꯍꯥꯏꯅꯕ ꯂꯥꯛꯑꯝꯃꯤꯅꯦ꯫ ꯑꯦ, ꯀꯩꯅꯣꯅꯦ ꯇꯥ ꯐꯩꯖꯥꯎ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈ꯭ꯔꯤꯕ ꯁꯦꯜ ꯑꯗꯣ ꯐꯅꯗꯤ ꯌꯥꯝꯃꯤ, ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝ ꯑꯗꯣ ꯁꯤꯡꯗꯣꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯈꯥ ꯇꯥꯅ ꯁꯦꯜ ꯑꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯄꯨꯒꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯝꯗꯧꯔꯤꯅꯣ? ꯑꯩꯗꯤꯅꯦ ꯁꯦꯜꯒ ꯑꯝꯇ ꯂꯩꯇ꯭ꯔꯦꯀꯣ ꯇꯥꯗ꯫ ꯍꯦꯔꯥ ꯏꯅꯥꯎ, ꯅꯪꯁꯨ ꯇꯧꯅꯨꯗ꯫ ꯅꯠꯇꯦ, ꯑꯗꯨꯒ ꯅꯪꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯄꯨꯟꯅ ꯁꯤꯡꯊꯣꯛꯑꯒꯦ ꯍꯥꯏꯅ ꯑꯩꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯁꯦꯜ ꯑꯗꯣ ꯈꯔ ꯄꯤꯔꯛꯑꯣ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯁ ꯇꯥ ꯐꯩꯖꯥꯎ, ꯅꯠꯇꯦ, ꯅꯪꯕꯨ ꯀꯥꯏꯗꯩ ꯁꯦꯜꯅꯣꯃꯦ? ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦꯃꯤ꯫ ꯑꯗꯨꯕꯨ ꯐꯩꯖꯥꯎ ꯃꯥꯒꯤ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯒ ꯁꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯃꯌꯨ ꯊꯛꯄ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯗꯒꯤ ꯌꯥꯝꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯇꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯤ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯁꯦꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯝꯗꯨꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯙꯝꯀꯥ ꯇꯧꯕꯁꯨ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯐꯩꯖꯥꯎ ꯑꯗꯨ ꯆꯦꯟꯐꯝꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯉꯁꯤ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯃꯨꯟꯅ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯑꯩꯅꯅꯦ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯁꯤꯜꯂꯨꯔꯦ, ꯑꯗꯨꯅ ꯁꯦꯟꯐꯝ ꯑꯗꯣ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯝꯇ ꯁꯤꯡꯗꯣꯛꯈꯣ꯫ ꯑꯩꯅꯦ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯒ ꯑꯝꯇ ꯊꯛꯆꯔꯔꯣꯏ, ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯁꯨ ꯄꯨꯔꯔꯣꯏ꯫ ꯊꯕꯛ ꯏꯪꯈꯥꯡꯒꯗꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯨꯔꯒ ꯅꯈꯣꯏꯕꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯟꯗꯨꯅ ꯊꯝꯃꯨꯗꯣꯏꯅꯤ꯫ ꯑꯦ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯁꯦꯜ ꯑꯗꯨ ꯄꯨꯕꯤꯔꯨꯔꯤꯕ? ꯅꯌꯨ ꯊꯛꯅꯅꯕ ꯍꯥꯏꯅ ꯄꯨꯔꯨꯔꯤꯕ ꯑꯣꯏꯔꯤꯅꯤꯅꯦ꯫ ꯑꯗꯨꯒ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯉꯩ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯤꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯑꯗꯨ ꯁꯤꯡꯒꯗꯧꯔꯤꯕꯅꯣ? ꯅꯠꯇꯦ, ꯁꯦꯜ ꯑꯗꯨꯕꯨ ꯀꯌꯥꯝ ꯌꯥꯝꯒꯦ? ꯑꯗꯨꯒ ꯀꯅꯥꯗꯒꯤ ꯄꯨꯔꯨꯔꯤꯅꯣ? ꯁꯦꯜꯕꯨꯗꯤ ꯑꯃꯗꯒꯤ ꯈꯔ ꯈꯔ ꯂꯣꯏꯅ ꯄꯨꯁꯤꯜꯂꯨꯔꯦ, ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯁꯦꯟꯐꯝ ꯑꯗꯣ ꯈꯔꯗꯤ ꯌꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯨꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯄꯥꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
ꯃꯇꯝ ꯑꯗꯨꯗ ꯐꯩꯖꯥꯎꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯏꯗ ꯇꯥꯛꯂꯝꯗꯅ ꯄꯨꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯠꯇꯦꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯅꯌꯨ ꯊꯛꯄꯗ ꯂꯣꯏꯅ ꯍꯦꯛ ꯁꯤꯖꯤꯟꯅꯕ꯭ꯔꯣ ꯍꯥꯏꯔꯤꯁꯦ? ꯑꯣꯟꯊꯣꯛꯅꯁꯨ ꯑꯣꯛꯈꯤꯗ꯭ꯔꯦꯗꯀꯣ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯪꯁꯦ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯄꯤꯗꯣꯏꯅꯣ? ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯊꯕꯛ ꯁꯨꯔꯕꯁꯨ ꯁꯦꯜ ꯑꯗꯣ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯐꯩꯖꯥꯎꯅꯗꯤ ꯁꯦꯜ ꯑꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯅꯕ ꯍꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯨꯝꯗ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯌꯨꯝꯗꯒꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯣꯏ ꯈꯨꯜꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯕꯥꯕꯨꯆꯧꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯥꯕꯨꯆꯧ ꯐꯩꯖꯥꯎꯒꯤ ꯐꯥꯒꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯩꯖꯥꯎꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯍꯦꯛ ꯍꯦꯛ ꯂꯤꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯌꯨꯝ ꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯃꯃꯥꯅ ꯊꯅꯝꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯥꯎꯕ ꯉꯝꯗꯗꯨꯅ ꯃꯍꯥꯛꯇꯤ ꯐꯩꯖꯥꯎ ꯍꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯅꯣꯡꯃ ꯅꯤꯅꯤꯒꯁꯨ ꯂꯥꯛꯇꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯅꯁꯨ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯍꯥꯏꯖꯔꯛꯏ꯫ ꯑꯁ, ꯇꯥꯗ ꯕꯥꯕꯨꯆꯧꯗꯣ ꯌꯨꯝꯗ ꯂꯩꯔꯝꯂꯗꯤ ꯐꯅꯤꯗ꯫ ꯃꯉꯣꯟꯗ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯃꯥꯅꯁꯨ ꯌꯥꯕꯤꯔꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ? ꯑꯁ, ꯃꯥꯅꯁꯨ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯑꯩꯅꯦ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯅꯠꯇ꯭ꯔꯒ ꯃꯤ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯍꯥꯠꯇꯣꯛꯈꯤꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯥꯛꯄꯅ ꯕꯥꯕꯨꯆꯧꯒꯤ ꯃꯌꯨꯝ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯅ ꯐꯔꯤꯕꯁꯨ ꯕꯥꯕꯨꯆꯧꯅ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯩꯖꯥꯎꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯦ ꯐꯩꯖꯥꯎ, ꯂꯥꯎꯅꯦ ꯍꯦ, ꯆꯪꯉꯛꯎꯅꯦ꯫ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦꯅ ꯈꯜꯂꯝꯃꯤꯅꯤ꯫ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤꯗꯨꯒ ꯑꯃꯨꯛꯇ ꯇꯧꯔꯨ ꯂꯥꯎꯁꯤ꯫ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯗꯨ ꯇꯥꯔꯒ ꯍꯔꯥꯎꯅ ꯂꯩꯊꯣꯛꯀꯦ꯫ ꯑꯗꯨꯒ ꯐꯩꯖꯥꯎꯁꯨ ꯃꯍꯥꯛꯅ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯗꯨꯅ ꯕꯥꯕꯨꯆꯧꯒꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯍꯔꯥꯎꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯐꯩꯖꯥꯎꯅ ꯕꯥꯕꯨꯆꯧꯒꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥ, ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯦ ꯗꯥꯗꯥꯗꯒꯤ ꯃꯇꯦꯡ ꯈꯔ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯍꯥ, ꯑꯩꯉꯣꯟꯗꯒꯤꯕꯣ? ꯀꯔꯤ ꯃꯇꯦꯡꯅꯣꯅꯦ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯅꯥꯎꯁꯤꯗꯤ꯫ ꯗꯥꯗꯥ, ꯅꯅꯥꯎꯁꯦ ꯍꯟꯗꯛꯇꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯁꯣꯛꯆꯤꯜꯂꯨꯔꯦ꯫ ꯑꯗꯣ ꯗꯥꯗꯥꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩꯒꯤ ꯇꯦꯡꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯗꯨꯅ ꯃꯤꯒꯤ ꯁꯦꯜ ꯑꯇꯣꯟꯕꯁꯤꯡ ꯑꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯗꯥꯗꯥꯒꯤꯁꯨ ꯑꯩꯅ ꯍꯌꯦꯡ ꯃꯇꯝ ꯆꯥꯅ ꯑꯃꯨꯛ ꯁꯤꯡꯖꯔꯛꯀꯦ꯫ ꯅꯠꯇꯦꯅꯦꯍꯦ, ꯁꯦꯜꯕꯨ ꯀꯌꯥꯅꯣꯅꯦꯍꯦ? ꯐꯩꯖꯥꯎꯅ ꯁꯦꯜ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨ ꯇꯥꯕꯗ ꯕꯥꯕꯨꯆꯧꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯋꯥꯏꯒꯤ ꯁꯝ ꯑꯗꯨ ꯆꯞ ꯆꯞ ꯂꯥꯎꯅ ꯌꯨꯡꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯁ, ꯍꯔꯦ, ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯪꯉꯣꯟꯗ ꯀꯔꯤꯒꯤ ꯑꯩꯅ ꯁꯤꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯗꯨꯅ ꯑꯩꯒꯤ ꯁꯦꯜ ꯑꯗꯨ ꯁꯤꯡꯕ ꯉꯝꯒꯗꯧꯔꯤꯕ? ꯐꯩꯖꯥꯎ ꯋꯥ ꯑꯝꯇ ꯉꯥꯡꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯐꯩꯖꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯗꯥꯗꯥꯒꯤ ꯌꯨꯝꯒꯤ ꯃꯤꯅꯥꯏ ꯃꯌꯥꯝ ꯑꯃ ꯊꯝꯕꯗꯥꯏꯅꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 12 ꯑꯁꯤꯗꯒꯤ ꯗꯥꯗꯥꯅ ꯄꯥꯝꯕ ꯑꯉꯥꯡ ꯑꯃ ꯈꯟꯕꯤꯗꯨꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯑꯣꯏꯍꯟꯕꯤꯔꯨꯔꯣ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯁꯧ ꯁꯥꯕ ꯃꯈꯩ ꯂꯩ꯫ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯈꯟꯖꯔꯣꯏ꯫ ꯍꯥ, ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯌꯣꯟꯊꯣꯛꯂꯤꯕꯅꯤꯅꯦ ꯍꯥ? ꯐꯔꯦ, ꯍꯌꯦꯡ ꯑꯁꯦ ꯈꯔ ꯉꯟꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯡ ꯑꯁꯤꯗꯒꯤ ꯑꯃꯕꯨ ꯈꯟꯗꯨꯅ ꯅꯪꯅ ꯄꯨꯔꯛꯎ꯫ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯅꯁꯨ ꯑꯌꯥꯕ ꯑꯗꯨ ꯄꯤꯔꯒꯦ꯫ ꯐꯩꯖꯥꯎ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯨꯝ ꯌꯧꯔꯒ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝꯗꯒꯤ ꯀꯝꯗꯧꯅ ꯄꯨꯊꯣꯛꯅꯕ ꯕꯥꯕꯨꯆꯧꯗ ꯀꯔꯝꯅ ꯁꯤꯟꯅꯈꯤꯅꯕ ꯍꯥꯏꯅ ꯋꯥꯈꯜ ꯂꯦꯞꯇꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯈꯜ ꯈꯟꯕ, ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯕꯗ ꯍꯂꯦꯡꯗꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯣꯏꯅꯃꯛꯄꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯇꯧꯁꯤꯟꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯆꯥꯁꯥ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯇꯣ, ꯑꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯔꯦ, ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅ ꯋꯥꯍꯜꯂꯔꯣꯏ꯫ ꯑꯩꯅꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯀꯟꯅ ꯁꯨꯗꯨꯅ
ꯅꯃꯥ ꯅꯆꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯗꯣꯏꯅꯤ. ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦꯍꯦ. ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯕꯥꯕꯨꯆꯧ ꯑꯗꯨꯕꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏꯗꯨꯅꯤ. ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ 12 ꯑꯁꯤꯗꯒꯤ ꯑꯃꯕꯨ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯂꯒꯦ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ. ꯑꯩꯅꯁꯨ ꯋꯥꯐꯝ ꯑꯗꯣ ꯍꯔꯥꯎꯅ ꯌꯥꯊꯣꯛꯈ꯭ꯔꯦ. ꯏꯄꯥꯅ ꯅꯈꯣꯏ 12ꯕꯨ ꯅꯍꯩ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯃꯕꯨꯗꯤ ꯃꯤꯒꯤ ꯃꯇꯦꯡꯅ ꯇꯝꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯍꯜꯂꯒꯦ. ꯑꯗꯨꯅ ꯏꯆꯥꯁꯥ, ꯅꯈꯣꯏ 12 ꯑꯁꯤꯗꯒꯤ ꯀꯔꯝꯕꯕꯨ ꯄꯨꯁꯤꯒꯦ ꯍꯥꯏꯕ ꯑꯗꯣ ꯑꯩꯅ ꯏꯄꯥꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒꯦꯀꯣ. ꯃꯁꯤꯗꯒꯤ ꯃꯆꯥꯅꯨꯄꯤ 12 ꯑꯗꯨꯗꯒꯤ ꯃꯄꯥꯕꯨꯡꯅ ꯁꯤꯜꯂꯤꯕ ꯐꯠꯇꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨꯗꯤ ꯈꯪꯗꯕꯅꯤꯅ ꯑꯩꯅ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯅꯔꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯐꯩꯖꯥꯎꯅ ꯃꯥꯒꯤ 7 ꯁꯨꯕꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯕꯨ ꯑꯣꯏꯅ ꯈꯜꯂꯝꯃꯤ. ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯩꯖꯥꯎꯅ ꯄꯨꯔꯅꯤꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯕꯥꯕꯨꯆꯧꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛꯇꯤ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯒꯤ ꯇꯣꯜꯂꯝꯕ ꯁꯦꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯁꯤꯡꯗꯣꯛꯂꯝꯃꯤ. ꯑꯗꯨꯒ ꯂꯦꯝꯍꯧꯕ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯦꯝꯂꯝꯃꯤ. ꯑꯗꯨꯕꯨ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯑꯐꯕ ꯀꯥꯟꯅꯒꯗꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯗꯦ. ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯇꯣꯛ ꯆꯥꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯄꯨꯔꯅꯤꯃꯥꯗꯣ ꯕꯥꯕꯨꯆꯧꯒꯤ ꯑꯆꯧꯕ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ. ꯄꯨꯔꯅꯤꯃꯥꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯩ ꯇꯝꯕ ꯐꯪꯂꯒꯅꯤ, ꯃꯤꯊꯣꯏ ꯃꯤꯍꯦꯟꯕꯤ ꯑꯃ ꯑꯣꯏꯔꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯄꯥꯅ ꯌꯣꯟꯊꯣꯛꯂꯝꯕꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯥꯕꯨꯆꯧꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯦ. ꯕꯥꯕꯨꯆꯧꯒꯤ ꯅꯨꯄꯤ ꯔꯥꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤꯅꯤ. ꯃꯍꯥꯛꯇꯤ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯗꯕ ꯅꯨꯄꯤ ꯑꯃꯅꯤ. ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯔꯅꯤꯃꯥꯒ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯒꯗꯕ ꯐꯥꯏꯕꯣꯛ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯃꯥꯒ ꯂꯝꯆꯠ ꯁꯥꯖꯠ ꯆꯞ ꯃꯥꯟꯅꯩ, ꯀꯔꯤꯃꯠꯇ ꯈꯦꯠꯅꯕ ꯂꯩꯇꯦ. ꯔꯥꯅꯤꯅ ꯕꯥꯕꯨꯆꯧ ꯑꯃꯗꯤ ꯄꯨꯔꯅꯤꯃꯥ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯑꯦ, ꯀꯗꯥꯏꯗꯒꯤ ꯂꯩꯁꯥꯕꯤꯅꯣ ꯑꯁꯤꯅ? ꯆꯃꯣꯠ ꯆꯅꯥꯏꯅꯔꯗꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ꯫ ꯅꯠꯇꯦ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯋꯥꯅꯤ? ꯍꯥꯏ, ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯌꯨꯔꯥꯏ ꯆꯨꯕ ꯐꯩꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯤ. ꯑꯗꯨꯒ ꯃꯥꯁꯦ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯍꯜꯂꯣ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯔꯒ ꯌꯣꯟꯊꯣꯛꯑꯝꯃꯤꯅꯤ. ꯑꯗꯨꯅ ꯃꯥꯁꯨ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯗꯕꯅꯤ. ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏꯗ ꯂꯩꯔꯗꯣꯏꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯐꯔꯦꯗ. ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯤꯅꯦ, ꯃꯇꯝ ꯈꯔ ꯊꯕꯛ ꯇꯧꯔꯝꯂꯒ ꯍꯦꯛꯇ ꯃꯌꯨꯝꯗ ꯆꯠꯅꯈꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯃꯄꯨꯟꯁꯤ ꯑꯁꯦ ꯑꯩꯈꯣꯏꯗ ꯂꯩꯔꯨꯅꯕ ꯄꯨꯔꯛꯑꯕꯅꯤꯅ ꯁꯨꯡꯆꯦꯟ ꯍꯦꯛ ꯆꯦꯜꯂꯔꯣꯏꯗꯅ." ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯔꯥꯅꯤ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯤꯅ ꯇꯧꯕꯤꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯔꯅꯤꯃꯥꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯑꯗꯨꯒ ꯕꯥꯕꯨꯆꯧꯗ ꯇꯞꯅ ꯍꯪꯂꯛꯏ, "ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯃ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯏꯍꯩ ꯇꯝꯍꯟꯕꯤꯗꯨꯅ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯕꯤꯅꯕ ꯄꯨꯔꯛꯄ ꯅꯠꯇꯕ꯭ꯔꯥ?" "ꯍꯩ, ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯡꯂꯛꯏꯁꯤꯅ? ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯃꯤ ꯑꯣꯏꯅꯅꯕ ꯁꯦꯝꯒꯗꯧꯔꯤꯕ? ꯅꯪꯁꯦ ꯅꯄꯥꯅ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯛꯑꯝꯃꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯔꯒ ꯂꯩꯍꯧꯔꯤꯕ." ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯒꯤ ꯊꯃꯣꯏꯗꯤ ꯄꯨꯀꯥꯏ ꯀꯥꯏꯈ꯭ꯔꯦ. ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯕꯥꯕꯨꯆꯧꯒꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯕꯛ ꯁꯨꯗꯨꯅ ꯊꯝꯂꯝꯃꯤ. ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯄꯨꯔꯅꯤꯃꯥ ꯊꯕꯛ ꯁꯨꯕ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯊꯕꯛ ꯃꯆꯥ ꯑꯃꯒꯤꯗꯃꯛꯇꯁꯨ ꯔꯥꯅꯤꯅ ꯄꯨꯔꯅꯤꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ. ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯐꯨꯕ ꯆꯩꯕ ꯀꯌా ꯑꯃꯁꯨ ꯇꯧꯔꯝꯃꯤ. ꯄꯨꯔꯅꯤꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯃꯤꯑꯣꯏ ꯑꯃꯇꯪ ꯊꯥꯕꯤꯔꯛꯅꯕ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯏꯁꯣꯔꯗ ꯅꯤꯖꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯕꯥꯕꯨꯆꯧꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯃꯐꯝꯗꯒꯤ ꯌꯥꯝꯂꯕ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯁꯦꯜ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯨꯄꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯂꯥꯎꯅꯦꯍꯦ ꯅꯈꯣꯏ ꯑꯍꯨꯝꯕꯣ. ꯇꯨ, ꯌꯦꯡꯉꯨ, ꯏꯄꯥꯅ ꯄꯨꯔꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ." "ꯍꯩꯃꯥ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯁꯤꯗꯤ ꯌꯥꯝꯅ ꯌꯥꯝꯃꯤ. ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯦ ꯁꯤ ꯌꯧꯅ ꯁꯦꯟꯊꯣꯛ ꯂꯩꯕ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯁꯨꯃꯥꯏꯅ ꯁꯦꯟꯗꯣꯡ ꯃꯌꯥꯝ ꯂꯩꯔꯗꯤ ꯍꯟꯗꯛꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗꯤ ꯅꯤꯡꯊꯤꯅ ꯆꯂꯥꯏꯕ ꯑꯗꯨꯝ ꯌꯥꯏꯅ." "ꯃꯗꯨꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ. ꯑꯗꯣ ꯍꯟꯗꯛ ꯑꯅꯧꯕ ꯀꯔꯕꯥꯔ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏ ꯉꯥꯟꯕꯒꯤ ꯃꯄꯥꯟꯗꯒꯤꯅꯤꯅꯦꯍꯦ. ꯃꯍꯥꯛꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯕꯗꯒꯤ ꯀꯔꯕꯥꯔ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯑꯉꯥꯡ ꯑꯗꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯆꯥꯛꯀꯧꯕꯤꯁꯤ." "ꯍꯣꯏ, ꯌꯥꯏꯌꯦ. ꯑꯗꯨꯃꯗꯤ ꯌꯥꯏ.
ꯅꯍꯥ ꯌꯥꯝꯅ ꯑꯣꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯃꯥꯗꯤ꯫ ꯃꯍꯥꯛꯅ ꯏꯅꯥꯛ ꯈꯨꯜꯂꯤꯕ ꯈꯨꯟ ꯑꯗꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕ ꯉꯝꯕꯒꯤ ꯋꯥꯗꯤ ꯂꯩꯇ꯭ꯔꯦꯗ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯏꯅꯥꯛ ꯈꯨꯜꯂꯦꯗꯣ ꯍꯥꯏꯅꯗꯤ ꯂꯩꯖꯔꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯨꯝꯕ ꯁꯔꯨꯛ ꯇꯔꯥ ꯍꯦꯟꯅ ꯃꯥꯅ ꯏꯅꯥꯛ ꯈꯨꯜꯂꯤ꯫ ꯃꯍꯥꯛ ꯑꯗꯣ ꯍꯣꯠꯅꯕ ꯀꯟꯕ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯩꯁꯤꯡꯕ ꯑꯉꯥꯡꯅꯤ꯫ ꯑꯗꯨꯅꯅꯦ ꯃꯍꯥꯛꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯦꯞꯄ ꯉꯝꯂꯤꯕꯁꯦ꯫ ꯑꯗꯣ ꯕꯥꯕꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯁꯦꯜ ꯈꯔ ꯄꯤꯌꯨꯗꯅ꯫ ꯍꯥꯏ, ꯅꯣꯏ ꯑꯅꯤꯗꯤ ꯀꯔꯤꯒꯤ ꯁꯦꯜꯅꯣꯅꯦ? ꯀꯩꯅꯣ ꯏꯆꯥꯁꯤꯡꯁꯤꯅ ꯍꯥꯏꯕꯕꯨ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯂꯩꯅꯤꯡꯕ ꯈꯔ ꯂꯩꯖꯁꯅꯨ, ꯑꯃꯨꯛ ꯍꯪꯂꯒ ꯂꯩꯇ꯭ꯔꯁꯨ ꯀꯣꯛ ꯑꯗꯨꯝ ꯄꯤꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯁꯦ ꯁꯤꯅꯅꯦ ꯅꯈꯣꯏ ꯑꯅꯤ ꯌꯦꯟꯅꯔꯣꯀꯣ꯫ ꯑꯁ, ꯁꯤ ꯈꯛꯇꯪ? ꯁꯤꯅ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯕꯥ? ꯈꯔ ꯌꯥꯝꯅ ꯄꯤꯔꯛꯑꯣꯕ꯫ ꯏꯕꯦꯝꯃ, ꯅꯈꯣꯏ ꯑꯅꯤꯕꯨ ꯅꯣꯡꯃ ꯀꯥꯡꯗꯤ ꯀꯩꯅꯣ ꯄꯪꯂꯩꯗ ꯂꯩꯕꯗꯥꯏꯅꯦ? ꯉꯔꯥꯡꯗꯁꯨ ꯅꯠꯇ꯭ꯔꯣ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯅ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯈꯥꯎ ꯃꯌꯣꯝ ꯄꯨꯔꯒ ꯍꯜꯂꯛꯂꯤꯕꯗꯣ? ꯂꯩꯇꯦ, ꯁꯦꯜ ꯑꯍꯦꯟꯕꯒꯅꯦ ꯑꯩ ꯄꯤꯕ ꯉꯝꯃꯣꯏ꯫ ꯈꯔ ꯄꯤꯔꯤꯕꯗꯨꯅꯅꯦ ꯀꯣꯟꯅꯅꯕ ꯁꯤꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯟꯌꯥꯝ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯕꯥꯕꯨꯆꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯇꯟꯖꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯄꯥꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯌꯥꯝ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯦꯟꯐꯝ ꯑꯗꯨꯕꯨ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯗ ꯁꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯥꯅꯤꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯨꯔꯥꯟꯕꯤ, ꯇꯧꯉꯝꯕꯤ, ꯅꯄꯨꯟꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯊꯤꯕꯣꯡ ꯌꯣꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯗꯒꯤ ꯁꯦꯜꯒꯁꯨ ꯍꯨꯔꯥꯟꯕ ꯁꯥꯏ꯫ ꯍꯥꯏ, ꯅꯪ ꯁꯦꯜ ꯑꯗꯨ ꯀꯅꯥꯗ ꯄꯤꯊꯣꯛꯈ꯭ರೆ? ꯍꯥꯏꯌꯨ, ꯅꯔꯣꯟ ꯑꯗꯨ ꯆꯨꯝꯃꯨꯅꯦꯍꯦ!" "ꯅꯦ, ꯑꯩꯗꯤ ꯃꯥꯃꯗꯒꯤ ꯁꯦꯜ ꯂꯧꯈꯤꯕ ꯂꯩꯇꯤꯌꯦ꯫ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯣ ꯑꯩꯅ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ꯫ ꯑꯗꯨꯒ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ." "ꯃꯁꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯍꯩ, ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯂꯤꯕꯗꯤ ꯅꯪꯅꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯠꯇꯅ ꯀꯅꯥꯅ ꯍꯨꯔꯥꯟꯗꯣꯏꯅꯣ?" "ꯏꯃꯥ, ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯥꯅ ꯁꯦꯜꯗꯣ ꯃꯥꯒꯤ ꯃꯄꯥ ꯌꯨ ꯉꯥꯎꯕ ꯑꯗꯨꯗ ꯄꯤꯈ꯭ꯔꯒ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯄꯤꯅꯅꯕ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯕ ꯑꯣꯏꯔꯝꯅꯤꯌꯦ." "ꯃꯥꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯨꯅꯤ? ꯅꯪ ꯈꯪꯒꯅꯤꯗꯅ ꯉꯁꯤꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯁꯥꯗꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯥꯕ ꯃꯈꯩ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤ ꯂꯩꯅꯗꯕ ꯑꯃꯣꯠꯄ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯔꯤꯃꯠꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯊꯝꯂꯝꯃꯤ꯫ ꯃꯔꯤꯁꯨꯕ ꯅꯨꯃꯤꯠꯇ ꯔꯥꯅꯤꯅ ꯄꯨꯔꯅꯤꯃꯥꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯔꯅꯤꯃꯥ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯐꯨꯔꯨꯕꯒꯤ ꯁꯣꯛꯄꯅ ꯆꯥꯗ ꯊꯛꯇꯕꯒ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯁꯣꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯊꯤꯗꯅ ꯔꯥꯅꯤꯅ ꯃꯍꯥꯛꯄꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨ ꯁꯨꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯄꯨꯔꯅꯤꯃꯥꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯕꯥꯕꯨꯆꯧꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯉꯥꯟꯕꯒ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯔꯥꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯎꯖꯕꯃꯛꯇꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯄꯨꯔꯅꯤꯃꯥꯒꯤ ꯂꯥꯟꯖꯗꯕ ꯃꯇꯧ ꯏꯆꯝ ꯆꯝꯖꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥ ꯔꯥꯅꯤ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯅꯤꯅ ꯄꯨꯔꯅꯤꯃꯥꯗ ꯊꯤꯅ ꯉꯥꯡꯕꯤ ꯆꯩꯕꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯂꯥꯏꯉꯥꯟꯕ ꯏꯃꯨꯡꯒꯤ ꯃꯤꯌꯥꯝꯅ ꯇꯨꯝꯅꯈꯤꯕ ꯉꯥꯏꯔꯒ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯄꯨꯔꯅꯤꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯜ, ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯒꯦ." "ꯌꯥꯅꯤꯌꯦ ꯇꯥꯃꯣ, ꯑꯩ ꯑꯗꯨꯝ ꯇꯧꯒꯦ꯫ ꯏꯅꯦꯍꯣꯏ ꯃꯥꯃꯍꯣꯏꯅ ꯎꯈ꯭ꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯡꯕꯤꯅꯤꯌꯦ." "ꯉꯥꯡꯉꯣꯏ, ꯃꯈꯣꯏꯗꯤ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯂꯩꯁꯥꯕꯤ ꯃꯆꯥ ꯅꯪꯅ ꯃꯤꯒꯤ ꯌꯨꯝꯁꯤꯗ ꯁꯨꯃꯥꯏꯅ ꯂꯩꯔꯤꯁꯦ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ꯭ꯔꯥ?" ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯁꯂꯥꯏꯉꯥꯟꯕꯗ ꯂꯣꯏꯅꯃꯛ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯔꯥꯅꯤ ꯍꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯨꯕꯗꯒꯤ ꯁꯂꯥꯏꯉꯥꯟꯕꯗꯤ ꯄꯨꯔꯅꯤꯃꯥꯒꯤꯗꯃꯛꯇ ꯈꯟꯕꯗ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯑꯃꯗꯤ ꯃꯗꯣꯝꯆꯥꯕꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯥꯅ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯄꯤꯗꯨꯅ ꯄꯨꯔꯅꯤꯃꯥꯕꯨ ꯃꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯟꯕꯤꯔꯒꯦ ꯍꯥꯏꯅ ꯅꯤꯡꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯂꯥꯏꯉꯥꯟꯕ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯕꯥꯕꯨꯆꯧꯗ ꯈꯔ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯥꯇꯣꯟ, ꯑꯩꯗꯤ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯅ ꯅꯣꯏꯒ ꯃꯈꯥ ꯇꯥꯅ ꯄꯨꯟꯕꯁꯨ ꯄꯥꯝꯗ꯭ꯔꯦ꯫ ꯏꯄꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯣꯏꯔꯕꯁꯨ ꯑꯩꯒ ꯅꯣꯏꯒꯗꯤ ꯉꯁꯤꯗꯒꯤ ꯃꯔꯤ ꯇꯠꯅꯔꯅꯤ." "ꯍꯥꯏ, ꯁꯂꯥꯏꯉꯥꯟꯕ,
ꯀꯩꯅꯣ ꯅꯪꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯈꯨꯔꯥꯇꯣꯟ, ꯌꯥꯔꯦ. ꯃꯁꯤꯗ ꯅꯣꯏꯅ ꯋꯥꯈꯜ ꯇꯥꯕ ꯇꯥꯗꯕ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ. ꯄꯨꯔꯅꯤꯃꯥ ꯑꯁꯦ ꯑꯩꯅ ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯆꯔꯒꯦ. ꯁꯦ, ꯄꯨꯔꯅꯤꯃꯥꯒꯤ ꯃꯄꯥꯅ ꯈꯨꯔꯥꯇꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨꯅꯤ. ꯃꯗꯣ ꯑꯩꯅ ꯍꯟꯗꯣꯛꯆꯔꯒꯦ. ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯔ ꯈꯟꯕ ꯇꯝꯕꯤꯌꯨ ꯈꯨꯔꯥꯇꯣꯟ. ꯑꯗꯨꯒ ꯃꯁꯤꯗꯁꯨ ꯈꯨꯔꯥꯇꯣꯟꯅ ꯑꯁꯨꯝ ꯄꯨꯔꯅꯤꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯅꯤꯡꯗꯕꯗꯤ ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯑꯉꯝ ꯃꯊꯧ ꯇꯥꯟꯅꯗꯨꯅ ꯈꯨꯔꯥꯇꯣꯟ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯍꯟꯒꯗꯕꯅꯤ. ꯁꯂꯥꯏꯉꯥꯟꯕꯅ ꯇꯝꯀꯥꯒ ꯇꯧꯔꯛꯄ ꯑꯁꯤꯗ ꯕꯥꯕꯨꯆꯧꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯦ. ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯁꯂꯥꯏꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥꯕꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯃꯁꯥ ꯑꯗꯨ ꯐꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯔꯅꯤꯃꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯄꯨꯔꯅꯤꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯕꯨ ꯑꯃꯨꯛ ꯎꯖꯕ ꯐꯪꯕ ꯑꯗꯨꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯄꯨꯔꯅꯤꯃꯥꯅ ꯃꯄꯥꯕꯨꯡꯅ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕ ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯔꯛꯄ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯐꯩꯖꯥꯎ ꯑꯗꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯃꯥꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕꯗ ꯍꯥꯏꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯂꯥꯏꯉꯥꯟꯕꯕꯨꯁꯨ ꯍꯟꯅ ꯍꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯝꯃꯤ. ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯅ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯄꯨꯟꯅ ꯂꯩꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯄꯨꯔꯅꯤꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯁꯦꯡꯅ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯄꯨꯔꯅꯤꯃꯥꯒꯤ ꯃꯃꯥꯗ ꯄꯨꯔꯅꯤꯃꯥꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯈꯣꯡ ꯁꯣꯛꯅꯁꯨ ꯈꯨꯔꯨꯝꯖꯔꯝꯃꯤ. ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯨꯔꯅꯤꯃꯥꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯍꯔꯥꯎꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ. ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯄꯨꯔꯅꯤꯃꯥ ꯑꯃꯗꯤ ꯁꯂꯥꯏꯉꯥꯟꯕ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯁꯂꯥꯏꯉꯥꯟꯕꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯁꯂꯥꯏꯉꯥꯟꯕꯁꯨ ꯄꯨꯔꯅꯤꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯊꯥꯗꯕꯤꯗꯨꯅ ꯀꯔꯕꯥꯔ ꯃꯆꯥ ꯃꯆꯥ ꯇꯧꯍꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯑꯗꯨꯁꯨ ꯁꯥꯐꯔꯛꯇꯨꯅ ꯃꯈꯣꯏꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯔꯝꯃꯤ.